intention asukki matik fajaba mi myam gi nokta thawak tawna honar mana chahi ni phoni thoi chupna leader oir matamda Zimbabwe gi leiba economic condition financial condition aduga social condition karam fiam de lay gray haigadi inflation thole hyperinflation leibak to the violence yam thino wankhalale man land reform tawna hona matamda khoi colonialist mamjing sina pairaga on tawga leramba lamjing che moi masa masa gi leiriba Zimbabwe gi inhabitants da aduga magi handi indigenous people sing da transfer tawna hona matamda mana masi process slow yamna oiba yamna process yamna tappa process oibna region or kanda mana namdana oitaraga zo violence sinar go so lawgadabani haiba magi policy programs mi khudimna support tawgi maramdi mi myam sing da leiba colonialism gi hatredness tuna khogi muiji nungsi da bana tuna pam da potuna region or kanda siguma violence sing thola kanda Zimbabwe de hena chobu problem tho angi siguma chamana